Morning mèo. Udah yam kuire. Aina leirise yum nattebako. Ngasi akhoi maboide leibneba. Sum nomani leiyin lakpanida kaisu leiba natte. Loisle phamungse khara dum nale dum yare aise mayam asengbadi yahausi thengabani khoi mabona chairani ngasi mai tadri mai ze face wash leramdaba sugi makhado in tarke ngasi de ai ze blog de khangnam ningak pam pao ngarang plan tawus nate adum hoji yahorpaga as blog nam ge dana kumai lakhri no khangudre wakal ai hoji makhadu kummage na tudi khoi mabuna laurani ngasai hobat lo na lauramabani Abo, nang walking sa loob ba? Walking halan nang amo hogdoy tati nang di chukta tahi na ya. Ade mo kumdare sa nung loy nang amo sa sila ko nang chukta tadre kamera. Utia sangba, usway kangsu, tauno hotnari, manggan ngauri, hangabra. Cây đã học như ngay gì nọ xuôi tao bảo sang bê tàu tao bảo tàu về căng su hay kita bra cái căng su hay bra hay hả uze uti cái bạp tự khẩn lui uti nang sang bahai do căng su tàu do hay bra uti cái bạp tự ta rồi đó bảo ya nanoy da makan pigeon nga aduda ina hudi wa ina mo masita sila hindi kay daw ni kangga serugi samput serugi breakfast saga ba sakra serugi changlang gi suloi le tu serugi chango wai sakra abung do ne có mua gì saga ba sakri nang di mà bộ tôi này tôi giờ mai tôi lại tàu là gì see I'm very late back here today apa ini ini gini gini masih dan nanti ya kan salah anh đi gì nhóm tôi đi qua không nói học hai người nói đi mà đâu có gì mà cũng đâu có anh chỉ bên này là sao ra anh xin đi tập hơn cũng được đấy học đấy nha và học tập cũng được rồi à xí rồi gì mà nung gì mà chua mà tao vậy xí cái số tàu này tạm à kari cái mà đúng rồi về nó sẽ bố nhiên mà chú gì không nè Rama chú gì ngầu đà bà
ꯁꯤꯅ ꯄꯥꯝꯕꯩ ꯆꯨꯖꯥꯛꯁꯦ ꯅꯪꯒꯤ ꯀꯩꯅꯣꯒ ꯊꯛꯅ ꯊꯛꯅ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯒꯦ At 29 and I find myself wondering what did happen to the last 10. I ran away with my life, fast forward, never turn back again. It's kind of funny that the more we pass time, the more we need to set them rewind. And 19 was the year I had to leave you, but now I'm seeing all the signs. Is this really happening? I can't believe it's true. I'm just as surprised as you. Is this really happening? I can't be too sure, but one day I'll be yours again. Good morning. Hello. Hello. Kailangan mo nga si Tira po. Ha? Ngasi Tira po. Ngasi Tira po. Good morning. Si kang hao yam hawi. Carrot kang hao yam hawi. ꯃꯌꯥꯝꯗꯤ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯅꯔꯒꯦ ꯑꯩꯒꯤꯗꯤ ꯉꯁꯤ ꯎꯇꯤ ꯑꯁꯪꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯃꯕꯣꯛꯅ ꯊꯣꯡꯕꯤꯗꯧꯔꯤ ꯆꯪꯉꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯎꯔꯅꯤ ꯍꯥꯏꯗꯤ ꯃꯨꯟꯕꯗꯨ ꯈꯔ ꯋꯥꯠꯂꯤꯑꯕ ꯑꯩꯈꯣꯏ ꯄꯨꯖꯥꯔꯤꯅ ꯁꯦꯕꯣꯠꯀꯥꯁꯦ ꯄꯨꯖꯥꯔꯤ ꯍꯨꯃꯥꯡꯅ ꯌꯥꯗ꯭ꯔꯦ ꯄꯨꯖꯥꯔꯤ ꯐꯣꯔꯁꯥꯠ ꯍꯨꯃꯥꯡ ꯐꯣꯔꯁꯥꯠ ꯋꯥꯎ ꯁꯪꯉꯦ ꯃꯕꯣꯛꯁꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯄꯥꯕꯨꯡꯒꯤ ꯁꯤ ꯎꯇꯤ ꯂꯣꯏꯔꯦ ꯎꯇꯤ ꯂꯣꯏꯔꯦ ꯎꯁꯣꯏ ꯀꯥꯡꯃꯦꯠ ꯂꯩꯔꯦ ꯑꯩꯅ ꯑꯦꯛꯖꯦꯛꯂꯤ ꯄꯥꯝꯕꯃꯛꯇꯨꯅꯦ ꯀꯩꯅꯣ ꯍꯋꯥꯏ ꯊ꯭ꯔꯥꯞ ꯅꯠꯇꯕꯤ ꯁꯨꯃꯥꯏꯅ ꯆꯦꯡ ꯇꯧꯔꯒ ꯁꯪꯍꯟꯕꯤꯁꯦ ꯄꯥꯕꯨꯡ ꯆꯥꯍꯧꯗ꯭ꯔꯤꯕ ꯍꯧꯗꯣꯔꯦ ꯃꯍꯥꯎ ꯍꯥꯎꯔ ꯍꯥꯏꯔꯛꯄ ꯌꯦꯡꯒꯦ ꯇꯧꯕ ꯌꯦꯡꯉꯨꯅꯦ ꯍꯥꯎꯕ꯭ꯔꯦ ꯍꯪꯉꯣ ꯍꯥꯏꯕꯒꯤ ꯄꯥꯕꯨꯡꯒꯤ ꯑꯩꯅꯅꯦ ꯁꯤ ꯍꯥꯞꯄꯤꯒꯦ ꯇꯧꯕ ꯃꯥꯒꯤ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯁꯦꯔꯨ ꯏꯁ ꯉꯁꯥꯏꯗꯩꯅ ꯂꯥꯛꯇꯅ ꯈꯪꯗꯦ ꯑꯩ ꯈꯜꯂꯨꯏꯒꯦ ꯃꯥꯕꯨ ꯋꯥꯈꯜ ꯇꯧꯔꯤꯒꯦ ꯑꯩꯈꯣꯏꯁꯨ ꯄꯥꯝꯃꯤ ꯈꯨꯠ ꯌꯥꯝ ꯆꯪꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯥꯔꯦ ꯑꯩꯒꯤ ꯃꯑꯣꯡꯁꯦ ꯑꯩꯕꯨꯗꯤ ꯌꯥꯎꯖꯗꯦ ꯅꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯅꯦ ꯃꯣꯏꯅ ꯀꯥꯞꯄ ꯊꯥꯒꯠꯄꯒꯤꯅꯅꯦ ꯃꯤ ꯃꯩꯁꯤꯅ ꯄꯪꯍꯪꯗ ꯍꯪꯉꯛꯄ ꯑꯩꯁꯦ ꯑꯗ ꯑꯩꯅ
ꯑꯩꯅ ꯍꯥꯏꯕ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯥꯏꯗꯣꯛꯑꯒ ꯁꯤꯡꯖꯨꯒ ꯕꯣꯔꯥ ꯃꯤꯛꯁ ꯇꯧꯔꯒ ꯍꯥꯎꯗꯧ ꯃꯥꯜꯂꯤꯀꯣ ꯏꯅꯝꯒꯤ ꯁꯦꯟꯗꯋꯤꯆꯅꯦꯅ ꯍꯥꯎꯅꯤ ꯆꯥꯔꯣꯏꯗ ꯑꯩ ꯑꯃꯗ ꯆꯥ ꯌꯥꯔꯦ ꯁꯤꯁꯨ ꯃꯣꯏ ꯈꯥꯃꯦꯟ ꯌꯥꯎꯔꯤ ꯆꯥꯡ ꯈꯥꯃꯦꯟ ꯂꯣꯏ ꯆꯥꯡ ꯍꯥꯎꯅꯤ ꯑꯩꯈꯣꯏ ꯇꯦꯕꯦ ꯊꯣꯗꯤ ꯈꯥꯃꯦꯟ ꯆꯥꯗꯕ ꯇꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎ ꯂꯣꯛꯇꯗꯤ ꯍꯥꯏꯔꯣ ꯌꯥꯎꯔꯛꯀꯣ ꯑꯩꯅꯗꯤ ꯍꯥꯎꯋꯦ ꯌꯥꯝꯅ ꯆꯦ ꯍꯥꯏꯔꯣ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯇꯥꯃꯣ ꯇꯥꯃꯣ ꯆꯥꯟ ꯀꯥꯡꯕꯨꯅꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯅ ꯁꯤꯡꯖꯨ ꯍꯥꯎ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯁꯦꯀꯣ ꯑꯁ ꯃꯁꯟ ꯐꯖꯅ ꯗꯤꯖꯥꯏꯟ ꯂꯩ ꯅꯛꯁꯤꯟ ꯀꯥꯟꯗ ꯏꯅ ꯏꯟꯗꯤꯌꯥꯌꯣ ꯑꯁꯤ ꯐꯖꯩꯌꯦ ꯐꯖꯗ꯭ꯔꯥ ꯄꯥꯏꯗ꯭ꯔꯤ ꯂꯩꯍꯧꯔꯣ ꯕꯥꯏ ꯕꯥꯏ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤꯗꯤ ꯌꯦꯟ ꯉꯧꯊꯔꯦ ꯑꯩꯈꯣই ꯄꯥꯎꯅ ꯌꯦꯟ ꯉꯧꯕ ꯆꯥꯅꯤꯡꯉꯦꯅ ꯑꯥꯎ ꯁꯤꯅ ꯅꯨꯡꯗꯥꯡꯒꯤ ꯃꯊꯦꯜ ꯄꯥꯎ ꯌꯦꯟꯗꯣ ꯍꯥꯟꯅ ꯆꯥꯕꯤꯔ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯉꯧꯕꯗꯣ ꯌꯦꯡꯕꯗꯤ ꯈꯨꯡꯉꯧ ꯃꯤ ꯉꯧꯕ ꯇꯧꯕ ꯍꯩꯇ꯭ꯔꯗꯤ ꯍꯥꯎꯇ꯭ꯔꯤꯅꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯊꯨꯝ ꯃꯣꯔꯣꯛ ꯂꯣꯏ ꯆꯞ ꯆꯥꯕ꯭ꯔꯥ ꯁꯦꯔꯨ 이씨 ꯅꯪ ꯆꯥꯔꯕꯣ ꯍꯥꯎꯔꯕ 이씨 ꯍꯣꯏ ꯐꯝꯃꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯒꯦ ꯐꯝꯃꯣ ꯌꯥꯔꯦ ꯐꯝꯃꯣ ꯉꯥ ꯅꯣꯏꯁꯨ ꯇꯨꯝꯃꯣꯀꯣ ꯅꯨꯃꯤꯗꯥꯡ ꯌꯧꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯃꯥꯕꯣꯛꯁꯦ ꯃꯥꯅ ꯄꯥꯝꯖꯕ ꯆꯦꯅꯦꯜ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯏ ꯆꯦꯅꯦꯜ ꯃꯃꯤꯡꯁꯦ ꯈꯪꯗ꯭ꯔꯕ ꯑꯗꯨꯅꯤ ꯃꯥꯅ ꯊꯤꯔꯤꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯕ꯭ꯂꯣꯛꯁꯦ ꯃꯦꯟꯃꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯔꯦꯟꯗꯝ ꯑꯣꯏꯕꯗꯣ ꯑꯩ ꯉꯁꯤꯗ ꯌꯥꯍꯧꯔꯛꯄꯒ ꯕ꯭ꯂꯣꯛ ꯅꯝꯅꯤꯡꯉꯛꯄ ꯀꯣꯛ ꯐꯥꯎꯔꯛꯄ ꯑꯗꯒꯤ ꯉꯁꯤꯗꯤ ꯕ꯭ꯂꯣꯛ ꯅꯝꯗꯁꯨ ꯀꯨꯏꯔꯦ ꯈꯜꯂꯦ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯒꯦ ꯈꯣꯠꯀꯦꯁꯨ ꯈꯟꯈꯤꯗꯦꯕ ꯉꯁꯤꯒꯤꯁꯦ ꯑꯗꯩꯗꯤ ꯉꯁꯥꯏ ꯑꯃꯨꯛ ꯅꯝꯃꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯍꯣꯜ ꯗꯦ ꯑꯗꯨꯝ ꯆꯥꯕ ꯀꯔꯤ ꯆꯥꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯄꯨꯔꯥ ꯑꯗꯨ ꯑꯣꯏꯅ ꯇꯥꯈ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯦꯝꯃꯥꯝꯗ ꯇꯥꯈꯤꯗ꯭ꯔꯦ ꯌꯥꯝ ꯐꯖꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯀꯩꯝ ꯌꯥꯎꯈꯤꯗ꯭ꯔꯦ ꯄꯨꯔꯥ ꯔꯦꯟꯗꯝꯂꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯕ꯭ꯂꯣꯛ ꯑꯣꯏꯈ꯭ꯔꯦ ꯉꯁꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯇꯨꯝꯃꯒꯦꯅ ꯆꯪꯉꯛꯏ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯇꯨꯝꯗꯣꯔꯃꯤꯅ ꯃꯈꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯂꯣꯏꯔꯕꯅꯤꯅ ꯀꯔꯤ ꯅꯝꯃꯨꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯒꯤ ꯊꯣꯛꯃꯣꯛ ꯔꯦꯟꯗꯝꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯗꯨꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯒꯗꯤ ꯁꯤꯗ ꯑꯗꯨꯝ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯇꯧꯒꯦ
ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯇꯦꯗꯣ ꯑꯗꯨꯅ ꯈꯪꯗꯦ ꯃꯦꯃꯥꯟ ꯇꯥꯗꯕ ꯕ꯭ꯂꯣꯛ ꯇꯥꯈ꯭ꯔꯦ ꯉꯁꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯇꯨꯝꯃꯒꯦ ꯃꯌꯥꯝꯗꯕꯨꯗꯤ ꯇꯨꯝꯃꯒꯦ ꯀꯥꯏꯅ ꯍꯥꯏꯅꯦꯕ ꯑꯩ ꯇꯨꯝꯗꯤ ꯇꯨꯝꯃꯣꯏ ꯐꯣꯟ ꯌꯦꯡꯈꯤꯗꯣꯏꯅꯦ ꯕꯥꯏ ꯑꯣ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯩ ꯊꯦꯡꯛ ꯌꯨ